ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯔꯕ ꯑꯉꯧꯕ ꯁꯒꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯐꯖꯇꯣꯟꯕꯨ ꯍꯥꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯔꯝꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯌꯥꯝꯕ ꯇꯣꯟꯗꯥꯡ, ꯁꯛꯇ ꯆꯨꯗ ꯋꯥꯇꯕꯤ ꯏꯇꯩꯃ ꯑꯃ ꯁꯒꯣꯜ ꯊꯛꯇ ꯍꯥꯞꯂꯒ ꯆꯠꯄꯗꯨꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ?" ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯋꯣꯏꯕ ꯐꯖꯃꯟꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯏꯌꯥꯝꯕ ꯇꯣꯟꯗꯥꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ, ꯀꯂꯛꯆꯩꯗꯀꯣ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯏꯌꯥꯝꯕ ꯇꯣꯟꯗꯥꯡꯒ ꯏꯇꯩꯃ ꯐꯖꯇꯣꯟꯒꯁꯦ." ꯇꯣꯟꯗꯥꯡꯅ, "ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯗꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ. ꯁꯦ ꯏꯅꯥꯎꯁꯤꯡ ꯀꯔꯤꯅꯣ ꯃꯆꯥꯎ." ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯁꯦꯜꯅ ꯆꯣꯅ ꯌꯥꯎꯕ ꯈꯥꯎ ꯑꯃꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯐꯖꯇꯣꯟꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯆꯥꯎꯍꯜꯅ ꯃꯆꯥꯒꯤ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯍꯜꯅ, "ꯍꯥꯏ ꯇꯣꯟꯗꯥꯡ, ꯇꯣꯟꯗꯥꯡ, ꯇꯥꯗꯦꯅꯦ ꯃꯁꯦ. ꯍꯥꯏ ꯇꯣꯟꯗꯥꯡ, ꯃꯁꯤ ꯌꯦꯡꯉꯨꯅꯍꯦ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ. ꯍꯩꯃ, ꯑꯩꯒꯤ ꯈꯨꯗꯥꯡꯗꯒ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏꯅꯦ. ꯃꯁꯤꯗꯤ ꯃꯃꯥꯏ ꯑꯁꯤꯗ ꯍꯦꯛ ꯊꯥꯖꯤꯟꯕ." ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ꯫ ꯇꯣꯟꯗꯥꯡ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯅꯥꯅꯣ? ꯍꯧꯖꯤꯛ ꯑꯩ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯏꯟꯊꯔꯛꯏꯗꯣ ꯀꯅꯥꯅꯣ? ꯍꯥꯏ, ꯅꯪꯒꯤ ꯅꯄꯥꯅꯤꯅꯦꯍꯦ. ꯅꯪꯗꯤ ꯅꯃꯪꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯪꯂꯤꯕꯣꯏꯔꯦ, ꯍꯥ? ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ. ꯀꯔꯤ ꯃꯪꯕꯨ ꯃꯪꯂꯤꯅꯣꯕ? ꯁꯛꯇꯥꯁꯤꯒ. ꯑꯁ, ꯌꯦꯠꯂꯤꯍꯦ ꯄꯥꯕ ꯅꯪꯁꯨ. ꯃꯪꯀꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯥꯟꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯝꯅꯝ ꯅꯝꯕ ꯀꯥꯁꯤꯗ ꯆꯪꯅꯤꯡꯗꯅ ꯆꯪꯂꯛꯄ ꯅꯠꯇꯦꯅꯦꯍꯦ. ꯋꯥ ꯍꯥꯏꯒꯦꯅ ꯆꯪꯂꯛꯄꯅꯦ." "ꯀꯩ ꯋꯥꯅꯣ ꯄꯥꯕ?" "ꯏꯃꯧꯗꯣ ꯉꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯔꯨꯁꯨ. ꯏꯃꯧ ꯂꯩꯇꯕ ꯌꯨꯝꯁꯦ ꯄꯨꯝꯍꯥꯡ ꯍꯥꯡꯉꯤ. ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ, ꯑꯗꯨꯅ ꯏꯃꯧꯗ ꯂꯧꯕꯤꯔꯨꯔꯣ." "ꯍꯥ, ꯅꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟꯂꯣ ꯄꯥꯕꯅ ꯂꯧꯔꯨꯁꯨ ꯍꯥꯏꯔꯤꯁꯦ? ꯄꯥꯕꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯅꯆꯥ ꯅꯃꯧ ꯅꯨꯄꯤ ꯐꯖꯇꯣꯟ ꯂꯧꯖꯔꯨꯔꯒꯦ." "ꯍꯥꯏ, ꯅꯪꯒꯤ ꯇꯧꯉꯝꯕꯤ ꯍꯜꯂꯛꯄꯤ ꯐꯖꯇꯣꯟꯗꯣ ꯅꯠꯇꯦꯅꯦ. ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯏꯃꯧ ꯅꯨꯡꯁꯤꯕꯨꯅꯤꯅꯦ ꯑꯩꯅ ꯂꯧꯔꯨꯁꯨ ꯍꯥꯏꯁꯦ." "ꯑꯁ, ꯌꯥꯔꯦ ꯄꯥꯕ, ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯣ ꯃꯥꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯀꯅꯨ. ꯑꯩꯗꯤ ꯃꯥꯒꯤ ꯋꯥ ꯐꯖꯅ ꯂꯣꯏꯁꯤꯟꯅꯔꯒ ꯈꯥꯏꯅꯕ ꯄꯥꯝꯃꯤ." "ꯁꯛꯊꯤꯕꯤꯗꯣ. ꯀꯔꯤ, ꯅꯪꯅ ꯅꯁꯛ ꯀꯌꯥꯝ ꯐꯖꯔꯗꯅ, ꯍꯥ? ꯅꯪ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯣ? ꯁꯛꯇꯥꯃꯛꯅ ꯈꯦꯠꯄ ꯂꯣꯏꯗꯕ ꯀ꯭ꯋꯥ ꯃꯔꯨ ꯍꯦꯛ ꯃꯥꯜꯂꯗꯅ. ꯍꯥꯏ, ꯋꯥꯊꯤ ꯇꯧꯅꯨ. ꯏꯃꯧꯗꯣ ꯅꯪꯅ ꯂꯧꯔꯨꯁꯨ. ꯅꯃꯥꯒ ꯑꯩꯒ ꯆꯠꯇꯨꯅ ꯀꯧꯔꯨꯔꯕꯅꯤ. ꯂꯥꯛꯑꯣ ꯌꯥꯔꯛꯇ꯭ꯔꯦ ꯏꯃꯧꯗꯣ. ꯅꯪꯅ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯃꯧ ꯍꯜꯂꯛꯄꯤꯗꯣ, ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ. ꯅꯪ ꯅꯆꯥ ꯂꯩꯔꯕꯅꯤ. ꯅꯇꯨ ꯅꯆꯥ ꯅꯨꯡꯁꯤꯌꯨ. ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯇꯧꯅꯨꯀꯣ. ꯇꯨꯡꯗꯤ ꯌꯥꯝ ꯅꯤꯡꯉꯝꯃꯣꯏ ꯅꯪ. ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯂꯩꯕꯗꯣ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯑꯗꯨꯅ ꯅꯪꯅ ꯆꯠꯇꯨꯅ ꯂꯧꯕꯤꯔꯨꯁꯨ." "ꯑꯁ, ꯌꯥꯔꯦ ꯄꯥꯕ, ꯑꯩ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯧꯕ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯃꯥꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ. ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯃꯧ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯗꯤ ꯐꯖꯇꯣꯟ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯒꯦ. ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗꯣ ꯃꯥꯒꯤ ꯋꯥꯗꯤ ꯄꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ. ꯑꯩ ꯈꯥꯏꯅꯔꯅꯤ ꯃꯥꯒ. ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯆꯥꯎꯍꯜꯅ, "ꯍꯥꯏ, ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯁꯤꯟꯅꯗꯕꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯅꯦ. ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯤꯗ. ꯃꯥꯒꯤ ꯃꯧ ꯍꯜꯂꯛꯄꯩ ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯨꯗ ꯉꯥꯎꯔꯤꯉꯩ ꯃꯇꯨ ꯃꯆꯥꯒꯁꯦ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦꯅꯦ ꯃꯁꯦ." ꯇꯟꯖꯥꯗꯨꯗ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯍꯣ ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥꯗ ꯏꯃꯧ ꯂꯧꯕ ꯆꯠꯂꯨ ꯍꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" "ꯑꯣ, ꯆꯠꯄ ꯉꯝꯃꯣꯏꯌꯦ. ꯏꯃꯧ ꯅꯨꯡꯁꯤꯒꯤ ꯋꯥ ꯄꯜꯂꯛꯀꯅꯣꯌꯦ. ꯃꯥꯒ ꯈꯥꯏꯅꯔꯒꯦ. ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣꯌꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯐꯈ꯭ꯔꯕꯤ ꯏꯃꯧꯗꯨꯕꯨ ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯒꯤ ꯀꯔꯤ ꯐꯖꯇꯣꯟ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯦꯕ." "ꯑꯗꯨꯅꯦ ꯍꯥꯏꯁꯦ. ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ.
ꯍꯥꯏꯔꯨꯔꯒꯅ ꯏꯃꯧ ꯅꯨꯡꯁꯤꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯁꯛ ꯊꯤꯌꯦꯅꯦ ꯃꯥꯅ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯅꯤꯅ ꯃꯔꯥꯏꯕꯛꯁꯦ ꯐꯔꯦꯗꯤ ꯈꯟꯗꯦ ꯃꯇꯨ ꯊꯤ ꯈꯪꯗꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯋꯥꯅ ꯏꯃꯧ ꯑꯃ ꯀꯣꯏꯊꯤ ꯊꯤꯕꯗ ꯏꯃꯧ ꯅꯨꯡꯁꯤꯒ ꯊꯦꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯧ ꯅꯨꯡꯁꯤ ꯃꯁꯛ ꯊꯤ ꯄꯥꯝꯗꯦ ꯒꯥꯏꯗꯅ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯂꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯆꯧꯍꯜꯅ ꯍꯥꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯑꯣ ꯅꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯐꯖꯇꯣꯟꯗꯣ ꯑꯗꯨꯒ ꯎꯅꯔꯨꯒꯦ ꯃꯦꯝꯇꯣꯟꯅ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯅꯃꯥꯏꯗꯨ ꯀꯔꯤ ꯀꯔꯝꯕ ꯁꯎꯟ ꯎꯞꯄꯗꯣꯅꯦ ꯃꯩꯊꯥꯕ ꯅꯪꯕꯣ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯆꯥꯎ ꯍꯦꯟꯗꯕ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯟꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯃꯤꯅ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯁꯤꯗꯕ ꯃꯪꯒꯣꯜꯒ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯣ ꯏꯆꯥꯅ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯎꯅꯕ ꯆꯠꯇꯧꯔꯦꯅ ꯂꯥꯏ ꯊꯥꯎꯃꯩꯒ ꯊꯥꯜꯂꯒ ꯏꯆꯥ ꯃꯪꯒꯜ ꯑꯣꯏꯅꯕ ꯂꯥꯏꯗ ꯅꯤꯌꯣ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯆꯣ ꯅꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯏꯃꯧ ꯅꯨꯡꯁꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯄꯥꯝꯗꯒꯤ ꯂꯧꯕꯤꯔꯁꯨ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅꯦ ꯏꯃꯧꯒ ꯏꯁꯧꯒ ꯎꯅꯔꯛꯇ꯭ꯔꯤꯕꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯆꯥꯒꯗꯣ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏ ꯑꯩꯗꯤ ꯆꯠꯆꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯣꯠꯐꯝ ꯑꯃꯗꯒꯤ ꯉꯥꯃꯣꯛ ꯈꯔ ꯂꯩꯗꯨꯅ ꯐꯖꯇꯣꯟ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡ ꯂꯥꯛꯄ ꯎꯕꯗ ꯐꯖꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯂꯩꯈꯣꯜ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥ ꯆꯥꯎ ꯍꯦꯟꯗꯕꯗꯨ ꯂꯥꯛꯑꯦ ꯍꯦ ꯅꯪ ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ ꯇꯣꯟꯗꯥꯡꯅ ꯑꯁ ꯈꯣꯟꯗꯥꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ ꯑꯩꯅ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯃꯆꯥꯁꯦ ꯂꯨꯅ ꯇꯧꯕꯤꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤꯅꯦ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯅ ꯁꯣꯏꯗꯅ ꯋꯥꯟꯊꯔꯅꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯄꯠ ꯍꯦꯛ ꯄꯠꯈꯩ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯄꯠꯂꯦ ꯍꯥꯏꯔꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯁꯛꯇꯥꯁꯤꯒ ꯑꯩꯉꯣꯟꯗ ꯄꯠꯂꯤ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ ꯄꯤꯛꯇ꯭ꯔꯨꯀ ꯆꯥꯎ ꯍꯦꯟꯗꯕ ꯐꯖꯇꯣꯟꯅ ꯍꯩꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯗꯥꯗꯥ ꯑꯉꯥꯡꯅꯤꯅ ꯈꯪꯗꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯤꯅꯤ ꯁꯥꯎꯕꯤꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯅꯨꯄꯥ ꯍꯥꯏꯅꯨꯀꯣ ꯏꯄꯥꯇꯣꯟ ꯍꯥꯏꯌꯨꯀꯣ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯇꯣꯟꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯒꯤ ꯏꯄꯥꯇꯣꯟꯗꯤ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯨꯅꯦ ꯍꯥꯏꯗꯥꯏꯅꯦ ꯍꯩ ꯃꯁꯤꯗꯤꯕ ꯃꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯗꯥꯗꯥ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯅ ꯀꯥꯏꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯏꯃꯥꯅ ꯅꯠꯇ꯭ꯔꯥ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯄꯥꯇꯣꯟꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯌꯥꯝ ꯉꯥꯡꯉꯦ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯗꯤꯕ ꯁꯦ ꯅꯄꯥꯇꯣꯟꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯁꯦ ꯄꯨꯔꯒ ꯆꯪꯈ꯭ꯔꯣ ꯅꯪ ꯏꯃꯨꯡꯗ ꯗꯥꯗꯥ ꯏꯆꯥꯅꯨꯄꯤ ꯂꯝꯍꯦꯟꯕꯤꯁꯦ ꯉꯥꯡꯗꯔꯤꯉꯩ ꯐꯤꯗꯥ ꯊꯥꯕꯒ ꯀꯥꯎꯏ ꯗꯥꯗꯥ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯌꯥꯔꯦꯗ ꯑꯗꯣ ꯐꯖꯇꯣꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯁꯨꯛ ꯁꯨꯛꯊꯅ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯈꯪꯗ꯭ꯔꯦꯗ ꯗꯥꯗꯥ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤꯅ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯂꯩꯅꯅꯕ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯔꯦ ꯋꯥꯈꯜ ꯋꯥꯔꯕꯅꯤꯅ ꯃꯥꯏꯊꯣꯡꯁꯤꯗ ꯑꯗꯨꯝ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯕ ꯇꯥꯕꯅꯤ ꯑꯁ ꯍꯦꯔ ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗ꯭ꯔꯣ ꯁꯦꯜꯁꯤꯡꯁꯤ ꯂꯧꯁꯤꯜꯂꯨ ꯁꯤꯅ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯣ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯄꯣꯟꯇꯦꯅꯦ ꯑꯗꯨꯗꯤ ꯁꯦꯜꯁꯦ ꯑꯩ ꯂꯧꯁꯤꯜꯂꯦꯀꯣ ꯗꯥꯗꯥ ꯁꯦꯜꯁꯤꯅ ꯑꯩꯒꯤ ꯐꯖꯕ ꯐꯅꯦꯛ ꯐꯤ ꯂꯩꯊꯣꯛꯀꯦ ꯑꯗꯨꯒ ꯇꯍꯥ ꯄꯥꯃꯦꯜꯒ ꯎꯅꯕ ꯆꯠꯄꯗ ꯁꯦꯠꯀꯦ ꯀꯩꯅꯣꯅꯤ ꯐꯖꯇꯣꯟꯁꯤꯅ ꯁꯦꯜꯁꯤꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟꯒ ꯅꯣꯛꯂꯤꯁꯤꯕꯣ ꯑꯣ ꯃꯥꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤꯗ ꯍꯔꯥꯎꯖꯔꯤ ꯃꯥꯜꯂꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯐꯖꯇꯣꯟꯁꯦ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯋꯥꯅꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯄꯔꯣꯏ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯗꯨꯗꯤ ꯑꯁ ꯂꯣꯏꯔꯦ ꯊꯤꯕꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯁꯦꯜꯒꯁꯦ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤꯁꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦꯁꯦ ꯐꯖꯇꯣꯟꯅ ꯑꯩꯃꯥ ꯑꯩꯗꯤ ꯁꯦꯜꯗ ꯉꯥꯎꯔꯤꯉꯩ ꯇꯥꯗ ꯂꯩꯒꯁꯦ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯣ ꯗꯥꯗꯥ ꯍꯥꯎꯅꯦ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯅꯨꯡꯗꯥꯡꯗꯣ ꯑꯩꯒꯤꯗ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯑꯣꯍꯣꯏ ꯌꯥꯏ ꯀꯩ ꯉꯥ ꯆꯥꯅꯤꯡꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ
ꯑꯩꯅ ꯂꯩꯊꯔꯒ ꯂꯣꯏꯔꯤ ꯀꯩꯅꯣ ꯑꯩꯗꯤ ꯄꯦꯡꯕꯥ ꯆꯥꯅꯤꯡꯉꯦ ꯇꯥꯗ ꯄꯦꯡꯕꯅ ꯌꯥꯔꯕꯣ ꯑꯇꯩꯗꯤ ꯁꯔꯦꯡꯁꯨ ꯂꯩꯔꯛꯎꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯂꯩꯕꯤꯔꯛꯑꯣ ꯇꯥꯗ ꯇꯟꯖꯥꯗꯨꯗ ꯐꯖꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯉꯥ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯌꯦꯟ ꯑꯣꯏꯅ ꯂꯩꯌꯣ ꯏꯄꯥꯇꯣꯟ ꯐꯖꯇꯣꯟꯅ ꯃꯄꯥꯇꯣꯟꯁꯤꯗ ꯀꯌꯥꯗ ꯀꯣꯏꯗꯅ ꯍꯥꯏꯖꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯏꯆꯥꯅ ꯆꯥꯅꯤꯡꯂꯗꯤ ꯏꯄꯥꯇꯣꯟꯅ ꯏꯆꯥꯒꯤ ꯌꯦꯟ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯇꯣꯟꯗꯥꯡꯅ ꯉꯥ ꯌꯦꯟ ꯂꯩꯗꯨꯅ ꯐꯖꯇꯣꯟ ꯍꯣꯏꯗ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯥꯡ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯐꯖꯇꯣꯟꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯒ ꯐꯖꯇꯣꯟꯒ ꯂꯨꯍꯣꯡꯂꯕ ꯑꯗꯨꯒ ꯐꯖꯇꯣꯟꯅꯒ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅꯒ ꯂꯩꯇꯦꯡꯂꯕ ꯃꯣꯏ ꯇꯥꯗ ꯆꯥꯛ ꯂꯣꯏꯖꯔꯦ ꯒꯥꯏꯗꯅ ꯍꯥꯏꯔꯛꯑꯕ ꯑꯁ ꯑꯩ ꯈꯔ ꯊꯨꯅ ꯐꯖꯇꯣꯟꯗ ꯌꯨꯝꯗ ꯄꯨꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯒ ꯈꯥꯏꯅꯕꯒꯤ ꯋꯥꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯖꯇꯣꯟꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯒꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯩꯅꯨ ꯇꯔꯦꯡꯗꯨꯁꯨ ꯑꯩꯅ ꯌꯣꯛꯄ ꯇꯥꯔꯦꯅꯦꯀꯣ ꯍꯣꯏꯗ ꯌꯣꯛꯑꯒ ꯂꯣꯏꯔꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯐꯪꯗꯧꯔꯁꯤꯕꯨ ꯇꯣꯟꯗꯥꯡꯅ ꯋꯥꯈꯜꯒ ꯇꯧꯔꯒ ꯃꯣꯃꯣꯟꯀ ꯅꯣꯛꯇꯨꯅ ꯐꯝꯂꯤꯕ ꯑꯗꯨ ꯇꯣꯟꯗꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯎꯔꯝꯃꯤ ꯆꯧꯍꯜꯅ ꯏꯁ ꯌꯦꯡꯉꯨꯅꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯐꯝꯂꯒ ꯅꯆꯥꯅꯨꯄꯥꯁꯦ ꯃꯣꯃꯣꯟꯀ ꯅꯣꯛꯂꯤꯁꯦ ꯃꯦꯝꯇꯣꯟꯅ ꯃꯥꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤ ꯅꯨꯄꯤ ꯅꯆꯥꯅꯨꯄꯥꯁꯦ ꯏꯔꯣꯏꯕ ꯍꯩꯇꯗꯥꯏ ꯍꯩꯇꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥ ꯃꯁꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯥꯎꯊꯈ꯭ꯔꯒꯦ ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯏꯆꯥꯅꯤ ꯒꯥꯏꯗꯅ ꯅꯨꯡꯁꯤꯔꯥꯏ ꯃꯆꯦꯠ ꯑꯃꯇ ꯄꯣꯛꯇꯦ ꯑꯁ ꯃꯣꯏ ꯃꯄꯥ ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ ꯁꯣꯝꯗ ꯇꯣꯟꯗꯥꯡꯗꯤ ꯃꯥꯒ ꯐꯖꯇꯣꯟꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯇꯣꯟꯗꯥꯡ ꯐꯖꯇꯣꯟ ꯍꯣꯏꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯟꯗꯥꯡꯅ ꯐꯖꯇꯣꯟ ꯇꯥꯔꯤꯕ ꯅꯪꯕꯣ ꯑꯩ ꯂꯥꯛꯏꯅꯦ ꯐꯖꯇꯣꯟ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯂꯝꯃꯤ ꯇꯥꯗꯥ ꯂꯥꯛꯄꯤꯔꯕ꯭ꯔꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯇꯥꯗꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯂꯩꯇꯗꯅ ꯆꯦꯡ ꯋꯥꯜꯂꯨꯔꯤꯕꯅꯤ ꯇꯥꯗ ꯍꯣꯏꯗꯧꯅ ꯂꯧ ꯌꯥꯝ ꯆꯥꯕ ꯑꯣꯏꯔꯝꯂꯗꯤ ꯑꯁꯨꯝꯅ ꯈꯛ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯝꯃꯣꯏ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯂꯧ ꯁꯪꯉꯝ ꯑꯃꯇꯪ ꯄꯤꯕꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ ꯀꯔꯤꯒꯤ ꯀꯅꯥꯒꯨꯝꯕꯅꯣ ꯅꯪꯒꯤꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ 3 ꯂꯩ ꯃꯗꯨꯗꯒꯤ ꯂꯧ ꯄꯔꯤ 2 ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯒꯦ ꯅꯪꯒꯤ ꯑꯣꯏꯔꯣ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯗꯨꯕꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯣꯏꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯂꯟꯊꯨꯝꯁꯨ ꯅꯪꯒꯤ ꯉꯥꯛꯇꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯣ ꯇꯥꯗꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯟꯁꯤꯟꯖꯔꯤ ꯇꯧꯔꯤꯁꯦ ꯍꯦꯔꯥ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯗꯣ ꯐꯖꯇꯣꯟ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯏꯃꯥ ꯄꯥꯕꯗ ꯅꯨꯡꯁꯤꯒ ꯈꯥꯏꯅꯔꯒꯦ ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣꯅ ꯀꯟꯅ ꯇꯛꯁꯤꯜꯂꯕꯅꯤ ꯁꯛꯇꯥꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒꯁꯨ ꯇꯧꯖꯔꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯉꯣꯟꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯤꯅꯦꯁꯦ ꯃꯥꯗꯤ ꯈꯪꯗꯦꯕ ꯀꯩꯅꯣ ꯐꯖꯇꯣꯟ ꯅꯊꯟꯇ ꯃꯨꯔꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯣ ꯀꯩꯅꯣꯅꯦ ꯑꯩꯁꯨ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯈꯛ ꯂꯩꯕꯁꯦ ꯃꯤꯅꯁꯨ ꯌꯥꯝꯅ ꯎꯁꯤꯠꯄꯤꯗꯦ ꯑꯗꯨꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯩꯕ ꯄꯥꯝꯂꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯟꯗꯥꯡꯅ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯖꯇꯣꯟꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯟꯊꯨꯝ ꯀꯌꯥ ꯀꯥꯏꯗꯨꯅ ꯐꯖꯇꯣꯟꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯀꯌా ꯑꯃ ꯄꯥꯡꯂꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯌꯥ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯧꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯃꯃꯧ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ ꯇꯣꯟꯗꯥꯡꯅ ꯃꯥ ꯄꯥꯕ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯃꯦꯝꯇꯣꯟꯅ ꯍꯣ ꯏꯃꯧ ꯅꯨꯡꯁꯤꯒꯤ ꯏꯁꯨꯒꯗꯣ ꯎꯅꯕ ꯆꯠꯂꯨꯒꯦ ꯅꯪꯅ ꯀꯧꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯏꯃꯧꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯦ ꯃꯀꯨ ꯑꯩꯈꯣꯏꯅ ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯆꯠꯂꯒ ꯎꯅꯔꯨꯒꯦ ꯇꯧꯕ ꯑꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯤꯉꯩ ꯈꯥꯏꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯣ ꯃꯥꯒ ꯑꯩꯒ ꯈꯥꯏꯅꯕꯒ ꯑꯩ ꯐꯖꯇꯣꯟꯕ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤ ꯆꯧꯍꯜꯅ ꯍꯣꯏ ꯅꯪ ꯈꯔ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯅꯪ ꯑꯄꯥꯏ ꯄꯣꯠ ꯑꯃꯅ ꯊꯣꯝꯃꯛꯇꯅ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯍꯦꯛ ꯇꯧꯕꯒ ꯐꯖꯇꯣꯟꯅ ꯃꯃꯤꯡꯗꯨꯗ ꯇꯥꯕꯗꯅꯦ ꯑꯩ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ
ꯄꯥꯕꯅ ꯍꯧꯖꯤꯛ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡ ꯄꯟꯕ ꯌꯥꯗ꯭ꯔꯤꯗꯣ ꯍꯌꯦꯡꯋꯥꯏ ꯌꯨꯝꯁꯤꯗ ꯐꯖꯇꯣꯟ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯐꯖꯇꯣꯟꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯛꯀꯥꯟꯗ ꯏꯃꯧꯗ ꯅꯤꯅ ꯁꯣꯟꯗꯣꯏꯅꯤ ꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯪꯖꯔꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯟꯅꯗꯗꯅ ꯍꯜꯂꯛꯄꯤꯗꯣ ꯃꯥꯅꯕꯨ ꯀꯌꯥꯝ ꯐꯔꯝꯗꯧꯔꯤꯒꯦ ꯍꯥ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯤꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯅꯦꯝꯄꯣꯛꯀꯅ ꯌꯥꯝ ꯊꯤꯅ ꯑꯣꯠꯄꯤꯕꯒꯤꯅꯤ ꯃꯥꯗꯤ ꯌꯥꯝ ꯐꯕꯤ ꯅꯨꯄꯤꯅꯤ ꯃꯤꯉꯣꯟꯗꯒ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯗꯕꯅꯤ ꯃꯦꯝꯇꯣꯟꯅ ꯃꯣꯏ ꯃꯄꯥ ꯈꯔ ꯊꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩꯅꯦ ꯃꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯤꯅ ꯉꯥꯡꯕ ꯋꯥꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯣ ꯏꯁꯨꯒꯤ ꯉꯥꯃꯣꯛꯀ ꯑꯩꯅ ꯂꯩꯔꯛꯄꯗꯨ ꯌꯥꯎꯔꯕꯣ ꯑꯃꯨꯛ ꯆꯤꯊꯅ ꯊꯧꯔꯗꯤꯅꯦ ꯃꯤꯅ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒ ꯃꯤꯆꯥꯗ ꯑꯃꯨꯛ ꯄꯤꯕ ꯆꯠꯈꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯆꯥ ꯅꯨꯡꯁꯤꯗꯅ ꯃꯤꯆꯥ ꯅꯨꯡꯁꯤꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯃꯧ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝ ꯌꯧꯔꯗꯨꯅ ꯃꯦꯝꯇꯣꯟ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧ ꯏꯕꯦꯝꯃꯧ ꯏꯁꯨ ꯅꯨꯡꯁꯤ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯦꯝꯒ ꯃꯀꯨꯕꯣꯛꯀ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯀꯧꯖꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯅ ꯏꯃꯥ ꯄꯥꯕ ꯀꯥꯈꯠꯄꯤꯔꯣ ꯁꯦ ꯐꯥꯟꯁꯤꯗ ꯐꯝꯕꯤꯌꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯄꯁꯦ ꯃꯦꯝꯇꯣꯟꯅ ꯏꯃꯧꯒ ꯏꯁꯨꯒ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯁꯨꯗꯤ ꯎꯗꯦꯅ ꯃꯕꯣꯛꯒ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯍꯟꯕꯨ ꯍꯜꯂꯛꯂꯅꯤ ꯁꯦ ꯅꯪ ꯄꯥꯕꯅꯅꯦ ꯏꯁꯨꯒꯤꯅꯤ ꯍꯥꯏꯅ ꯉꯥꯃꯨꯛ ꯂꯩꯔꯛꯄꯅꯤꯁꯦ ꯁꯤꯅꯅꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯅꯤ ꯏꯃꯥꯅ ꯏꯃꯧ ꯄꯤꯖꯅꯤꯡꯗꯅ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯗꯨ ꯏꯃꯥ ꯄꯥꯕ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯄꯗꯤ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯆꯥꯔꯣꯏꯗ ꯑꯗꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯅꯦꯝꯅ ꯂꯥꯛꯂꯤꯉꯩ ꯌꯨꯝꯗ ꯍꯜꯂꯁꯤꯅꯦ ꯆꯥꯎꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯃꯧ ꯂꯩꯇꯕ ꯌꯨꯝꯗꯧ ꯌꯨꯝ ꯑꯣꯏꯗ꯭ꯔꯦꯅꯦ ꯕꯥꯕꯥ ꯏꯃꯥ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯅꯨ ꯅꯃꯧꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯔꯕꯗꯤ ꯃꯣꯏ ꯇꯥꯗꯅ ꯑꯩꯕꯨ ꯂꯧꯕ ꯑꯣꯏꯅ ꯂꯥꯛꯍꯟꯕꯤꯌꯨ ꯃꯥꯅ ꯑꯩꯒꯤ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯍꯟꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯧ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯖꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇꯕꯅꯤ ꯅꯀꯨꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯃꯥꯅ ꯇꯧꯔꯤꯁꯦ ꯏꯄꯥꯈꯣꯏꯁꯨ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯅꯀꯨꯅ ꯁꯣꯏꯗꯅ ꯏꯃꯧꯕꯨ ꯂꯧꯕ ꯊꯥꯔꯛꯀꯅꯤ ꯕꯥꯕꯥ ꯊꯥꯡꯉꯩ ꯁꯦꯡꯅ ꯈꯥꯏꯅꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯃꯧꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯋꯥꯈꯜ ꯇꯥꯔꯔꯣꯏꯗꯕ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯅ ꯅꯃꯧꯗꯤ ꯃꯥꯒ ꯈꯥꯏꯅꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯈꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯏꯃꯧꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯈꯤꯅꯤ ꯈꯥꯏꯅꯕꯒꯤ ꯋꯥꯗꯣ ꯍꯥꯏꯅꯨꯀꯣ ꯍꯥꯏꯒꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏꯅ ꯏꯃꯧ ꯑꯣꯏꯅ ꯈꯟꯗꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯄꯥꯕꯒ ꯑꯩꯒꯗꯤ ꯏꯃꯧꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛꯁꯨ ꯏꯃꯧꯅ ꯅꯄꯥꯝꯗ ꯂꯩꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪ ꯄꯥꯕꯒ ꯑꯩꯒ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯇꯣꯟꯗꯥꯡꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯍꯣꯡꯈꯤꯗꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯥꯡ ꯃꯄꯥ ꯃꯆꯥꯗꯨ ꯀꯟꯅ ꯈꯟꯅꯔꯝꯃꯤ ꯆꯥꯎꯍꯜꯅ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤꯅꯣꯕ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯉꯁꯤꯇ ꯈꯪꯉꯤ ꯅꯪ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕ ꯃꯤꯅꯣ ꯍꯥ ꯅꯪ ꯂꯧꯁꯤꯡ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣꯕ ꯃꯦꯝꯇꯣꯟꯅ ꯃꯣꯏꯕꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯄꯔꯤ ꯑꯅꯤ ꯐꯖꯇꯣꯟ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯗ ꯅꯆꯥ ꯅꯨꯄꯥꯅ ꯄꯤꯊꯣꯛꯂꯝꯃꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯥꯏ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯧ ꯄꯔꯤ ꯑꯅꯤ ꯄꯤꯊꯣꯛꯂꯤꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯝꯂꯥꯟꯕꯤꯗ ꯄꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯃꯧ ꯅꯨꯄꯤꯗ ꯄꯤꯕꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯆꯥꯎꯍꯜꯅ ꯍꯣꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯅꯇꯨ ꯅꯆꯥꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯅꯪꯒꯤ ꯅꯆꯥ ꯂꯩꯇꯕ꯭ꯔꯣ ꯅꯪꯕꯨ ꯄꯥꯈꯪ ꯂꯧ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯍꯥ ꯃꯤꯅ ꯃꯁꯤꯗꯩꯁꯤꯗ ꯏꯆꯥꯒꯤ ꯏꯇꯨꯒꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯗꯅꯕ ꯀꯔꯤ ꯇꯧꯁꯤꯟꯁꯤꯒꯦꯅ ꯈꯟꯅꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯇꯨ ꯅꯆꯥ ꯃꯤꯔꯥꯏꯔꯒ ꯃꯧ ꯍꯜꯂꯛꯄꯤꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪꯅ ꯅꯨꯄꯤꯗꯨꯗ ꯁꯦꯜ ꯊꯩꯕꯗꯨꯁꯨ ꯑꯩꯅ ꯎꯁꯤꯟꯅꯔꯣꯏ ꯍꯥꯏꯗꯅ ꯎꯁꯤꯟꯅꯗꯕꯅꯤ ꯑꯗꯨꯒ ꯂꯧ ꯄꯔꯤ ꯑꯅꯤꯒ ꯃꯤꯇꯣꯞꯇꯨꯗ ꯄꯤꯊꯣꯛꯂꯝꯂꯗꯅ ꯃꯤꯇꯣꯞꯇ ꯄꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯗ ꯄꯤꯕꯅꯤ
ꯃꯁꯤꯗ ꯕꯥꯕꯥ ꯋꯥꯌꯦꯡ ꯉꯥꯡꯂꯛꯇꯕꯅ ꯐꯒꯅꯤ ꯃꯁꯤ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯅꯍꯥꯛ ꯊꯛꯇ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝꯕꯨ ꯃꯃꯥꯡꯗꯧꯔꯦꯅꯦ ꯅꯪ ꯅꯨꯄꯤꯗ ꯈꯨꯗꯣꯜ ꯇꯧꯕꯗ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡꯗ ꯑꯣꯟꯁꯤꯟꯈꯤꯕ ꯂꯧ ꯄꯔꯤ ꯑꯅꯤꯗꯣ ꯌꯥꯝꯅ ꯊꯨꯅ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨ ꯑꯁ ꯕꯥꯕꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯐꯖꯇꯣꯟꯒꯤ ꯃꯃꯤꯡꯗ ꯂꯩꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯋꯥꯏ ꯐꯖꯇꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯨꯛ ꯑꯣꯏꯔꯗꯧꯅꯤ ꯃꯥꯅ ꯆꯦꯡ ꯋꯥꯟ ꯋꯥꯟꯗꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯂꯧ ꯄꯔꯤ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯤ ꯏꯃꯧ ꯅꯨꯡꯁꯤꯅꯤ ꯏꯃꯧ ꯅꯨꯡꯁꯤ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯍꯦꯛ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯣ ꯑꯩꯗꯤ ꯐꯖꯇꯣꯟ ꯄꯨꯁꯤꯜꯂꯛꯀꯅꯤ ꯄꯥꯕꯒꯤ ꯑꯆꯥꯟꯕꯤ ꯅꯃꯧꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯈꯥꯏꯅꯔꯅꯤ ꯕꯥꯕꯥ ꯀꯥꯟꯗꯦ ꯅꯨꯡꯁꯤꯒ ꯑꯩꯒ ꯈꯥꯏꯅꯔꯒꯦ ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣ ꯊꯣꯔꯥꯏ ꯃꯆꯥ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯥꯟ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯇꯣꯟꯗꯥꯡꯗ ꯊꯣꯝꯂꯛꯂꯝꯃꯤ ꯕꯥꯕꯥ ꯑꯩ ꯁꯤꯔꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯝꯇꯣꯟꯅ ꯃꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯟꯗꯈꯩ ꯏꯃꯧ ꯅꯨꯡꯁꯤꯒ ꯈꯥꯏꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕꯤꯔꯣꯅ ꯑꯃꯨꯛ ꯇꯧꯔꯛꯂꯦꯅꯦ ꯃꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯟꯗꯥꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯖꯇꯣꯟ ꯍꯣꯏꯗ ꯆꯠꯂꯝꯃꯤ ꯐꯖꯇꯣꯟꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯇꯣꯟꯗꯥꯡ ꯐꯖꯇꯣꯟꯕꯨ ꯀꯧꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯑꯣ ꯐꯖꯇꯣꯟ ꯑꯩ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯑꯉꯥꯡ ꯑꯗꯨꯅ ꯏꯄꯥꯇꯣꯟ ꯑꯩꯈꯣꯏ ꯃꯥ ꯂꯩꯇꯦ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯤꯖꯣꯜ ꯑꯅꯥꯟꯕꯒ ꯁꯦꯠꯂꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯔꯣ ꯑꯩꯈꯣꯏ ꯏꯄꯥꯇꯣꯟ ꯑꯃ ꯂꯩꯌꯦ ꯅꯪ ꯅꯠꯇꯕ ꯏꯄꯥꯇꯣꯟ ꯑꯃ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯏꯅꯦ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯉꯔꯥꯡ ꯏꯄꯥꯇꯣꯟ ꯑꯃꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯄꯥꯇꯣꯟꯅ ꯂꯧꯕ ꯂꯥꯛꯑꯒꯦ ꯃꯣꯏ ꯑꯥꯗ ꯄꯨꯜꯂꯞ ꯂꯩꯔꯨꯅꯕ ꯍꯥꯏꯔꯛꯄꯒꯤ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯑꯩ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯐꯖꯇꯣꯟ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯨꯁꯨ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗ ꯑꯁꯨꯝꯅ ꯃꯇꯣꯝ ꯈꯜꯂꯤꯉꯩ ꯐꯖꯇꯣꯟꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯇꯣꯟꯗꯥꯡꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡ ꯍꯥꯎꯏꯅꯦ ꯏꯅꯦ ꯐꯖꯇꯣꯟꯗꯣ ꯀꯗꯥꯏ ꯆꯠꯈꯤ ꯈꯪꯕꯤꯕ꯭ꯔꯣ ꯍꯩꯃꯥ ꯅꯪꯕꯨ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕꯔꯣ ꯐꯖꯇꯣꯟꯗꯣ ꯉꯔꯥꯡ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯇꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯂꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯔꯤꯕꯅꯤ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯈꯥꯎꯌꯩ ꯇꯧꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯇꯣꯟꯗꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ ꯃꯥ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯋꯥꯈꯜ ꯋꯥꯅ ꯂꯥꯛꯄꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯟꯗꯣꯛꯂꯒ ꯆꯠꯂꯝꯃꯤ ꯃꯥꯅ ꯊꯣꯡꯒꯥꯜ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯄꯥꯅ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯥꯏ ꯇꯣꯟꯗꯥꯡ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯊꯣꯡꯒꯥꯜ ꯍꯦꯟꯗꯣꯛꯂꯒ ꯆꯠꯂꯦꯅꯦ ꯍꯩꯃꯥ ꯇꯥꯗꯦꯅꯦ ꯃꯁꯦ ꯇꯣꯟꯗꯥꯡ ꯍꯥꯎ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯀꯧꯔꯤꯒꯁꯦ ꯇꯥꯗꯈꯩ ꯆꯨꯝꯗ꯭ꯔꯤ ꯊꯣꯡꯒꯥꯜ ꯍꯦꯜꯂꯒ ꯆꯠꯂꯤꯗꯨꯕꯣ ꯑꯩꯕꯨ ꯊꯣꯡꯒꯥꯜ ꯍꯦꯜꯂꯒ ꯆꯠꯂꯝꯃꯕ ꯃꯁꯤꯗꯤ ꯀꯨꯏꯔꯒ ꯃꯀꯣꯛꯁꯦ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯣꯟꯗꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯔꯝꯃꯤ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯩ ꯐꯖꯇꯣꯟ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯟꯕꯜꯂꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯗꯤ ꯑꯩ ꯅꯠꯇꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃ ꯂꯩꯔꯝꯃꯤꯕ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯑꯩꯁꯨ ꯁꯛꯁꯦ ꯀꯩꯁꯨꯝ ꯅꯣꯞꯇꯕꯅꯤ ꯏꯔꯜ ꯍꯥꯏꯔꯦ ꯑꯗꯨꯝ ꯂꯩ ꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯄ꯭ꯔꯣꯛ ꯆꯛꯏꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯀꯥꯗ ꯐꯖꯇꯣꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯇꯣꯟꯗꯥꯡꯅ ꯍꯣ ꯐꯖꯇꯣꯟ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯛꯑꯦ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯅꯦ ꯐꯖꯇꯣꯟ ꯌꯥꯎꯗꯨꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯁ ꯁꯤꯕꯁꯨ ꯇꯜꯂꯤꯅꯦ ꯁꯤꯕꯁꯤ ꯌꯥꯝ ꯋꯥꯏ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄ꯭ꯔꯣꯛ ꯆꯛꯏꯁꯦ ꯀꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯥꯟꯅꯗꯦ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛꯇ ꯂꯨꯞꯊꯣꯛꯎꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯗ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯂꯒ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔ ꯌꯦꯡꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯃꯝꯕ ꯑꯗꯨꯗ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯇꯣꯟꯗꯥꯡ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯜꯂꯝꯃꯤ
ꯑꯗꯨꯕꯨ ꯇꯣꯟꯗꯥꯡꯗ ꯏꯔꯣꯏꯕ ꯍꯩꯇꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯟꯗꯥꯡꯒꯤ ꯃꯄꯥ ꯆꯥꯎꯍꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯎꯍꯜꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯣꯜꯂꯤꯕꯁꯤ ꯉꯥ ꯃꯥꯜꯂꯤꯅꯦ꯫ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯤ, ꯂꯣꯡꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ, ꯉꯥꯖꯥꯎ ꯑꯃꯨꯛ ꯑꯣꯜꯂꯦꯅꯦ ꯄꯨꯈ꯭ꯔꯤꯗ, ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯍꯥꯏ ꯇꯥꯔꯤꯕ ꯅꯪꯕꯣ, ꯁꯠ ꯄꯨꯔꯛꯑꯣꯅꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯦꯝꯇꯣꯟꯅ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ꯫ ꯌꯥꯝ ꯆꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯉꯥꯁꯦ꯫ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯟꯗꯥꯡꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯇꯣꯟꯗꯥꯡꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯝꯇꯣꯟꯁꯨ ꯂꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯕꯥ, ꯂꯣꯡ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯑꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ? ꯂꯣꯡ ꯄꯨꯊꯣꯔꯛꯄ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯄꯥꯅꯆꯥ ꯍꯦꯛꯇ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯊꯔꯕ꯭ꯔꯣ? ꯉꯥꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯕꯣ? ꯅꯥꯟꯊꯣꯛꯈ꯭ꯔꯕꯣ ꯃꯤ ꯃꯄꯥ ꯅꯪꯕꯣ? ꯂꯣꯡ ꯄꯨꯔꯛꯄ ꯉꯥꯏꯔꯒ ꯂꯣꯡꯁꯤꯅ ꯊꯤꯜꯂꯝꯂꯗꯤ ꯐꯗꯧꯕ꯫ ꯍꯥꯏ ꯉꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯆꯥꯅꯨꯄꯥꯁꯤ ꯏꯔꯥꯛꯅꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯍꯜꯅ ꯇꯣꯟꯗꯥꯡꯕꯨ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯕꯥꯛꯇ ꯀꯟꯅ ꯀꯟꯅ ꯅꯝꯂꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯏꯁꯤꯡ ꯈꯔ ꯑꯣꯠꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯇꯣꯟꯗꯥꯡꯅ ꯏꯃꯥ, ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯃꯩ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯤ꯫ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯒꯦꯕ? ꯇꯣꯟꯗꯥꯡ ꯃꯃꯥ ꯃꯄꯥꯗ ꯐꯖꯇꯣꯟ ꯆꯦꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯦꯝꯇꯣꯟꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯍꯥꯏꯕꯤꯕ ꯅꯠꯇ꯭ꯔꯣ? ꯐꯖꯇꯣꯟ ꯍꯥꯏꯕꯤꯗꯣ ꯊꯠꯊꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯦꯅ꯫ ꯐꯔꯦ, ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯋꯥꯏ ꯁꯪꯉꯦ꯫ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯁꯤꯒꯦ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯁꯤꯕ ꯍꯥꯏꯁꯤꯗꯤ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯆꯥꯎꯍꯜꯅ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯊꯟꯇ ꯁꯤꯔꯒꯦꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯝꯃꯤꯁꯤꯗꯤ꯫ ꯃꯁꯤꯗꯤ ꯑꯣꯏꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯃꯨꯛ ꯀꯥꯎꯊꯒꯦꯗꯃꯁꯤ꯫ ꯄꯥꯕ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯏꯔꯥꯛꯅꯕ ꯒꯥꯏꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯀꯣ, ꯋꯥꯈ꯭ꯔꯖꯥꯅꯤ꯫ ꯑꯩꯗꯤ ꯁꯤꯔꯒꯦꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯕꯁꯨ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦꯅ ꯊꯣꯡꯒ꯭ꯔꯥꯗ ꯄꯥꯏꯔꯒ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯁꯤꯡꯁꯤꯗ ꯇꯤꯡꯒꯦ ꯇꯧꯕꯅꯤ꯫ ꯑꯗ ꯁꯣꯏꯗꯅ ꯇꯥꯁꯤꯟꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯅꯤ꯫ ꯐꯔꯦꯁꯦ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯅꯐꯤ ꯅꯔꯣꯜ ꯆꯣꯠꯂꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯎ ꯂꯥꯎ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯡꯁꯤꯕꯨ ꯃꯄꯥꯝꯗꯒꯤ ꯀꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯊꯝꯂꯒꯦ ꯈꯟꯅ ꯅꯨꯡꯁꯤꯕꯨ ꯀꯧꯕ ꯅꯨꯡꯁꯤꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡ ꯑꯗꯨ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯅꯨꯡꯁꯤꯒꯤ ꯃꯃꯥꯅ ꯎꯔꯝꯃꯤ꯫ ꯊꯕꯥꯅ ꯀꯅꯥꯅꯣꯅꯦꯍꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯁꯤꯕꯣ? ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯃꯥꯅ ꯂꯦꯞꯂꯤꯁꯦ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯠꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯁꯛꯁꯦ ꯐꯖꯅ ꯎꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯍꯪꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯕꯨ ꯀꯅꯥ? ꯍꯩꯃꯥ, ꯇꯣꯟꯗꯥꯡ, ꯅꯪ ꯑꯣꯏꯔꯦ? ꯑꯧ ꯏꯅꯦꯝꯄꯣꯛ, ꯅꯌꯥ ꯅꯨꯄꯥꯅꯤ꯫ ꯅꯌꯥ ꯅꯨꯄꯥꯅ ꯈꯨꯔꯨꯝꯖꯔꯤ ꯏꯅꯦꯝꯄꯣꯛ꯫ ꯌꯥꯔꯦ, ꯏꯅꯦꯝꯄꯣꯛ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥ ꯑꯗꯨꯝ ꯀꯧꯅꯦ ꯇꯣꯟꯗꯥꯡ ꯅꯪꯕꯣ꯫ ꯐꯔꯦ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯐꯅꯤ ꯏꯅꯦꯝꯄꯣꯛ꯫ ꯏꯃꯥ, ꯃꯁꯤꯗꯤ꯫ ꯍꯥꯏ ꯅꯨꯡꯁꯤ, ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡ ꯂꯥꯛꯏꯅꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯇꯣꯟꯗꯥꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯄꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯕꯥꯕꯥ ꯅꯪ ꯂꯥꯛꯏꯔꯣ? ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯅꯍꯥꯟꯈꯩ ꯑꯩꯒ ꯏꯃꯥꯒ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯗꯣ? ꯕꯥꯕꯥ, ꯅꯪ ꯏꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯩꯗꯧ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯆꯥꯕꯣ? ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯃꯥꯒ ꯅꯪꯕꯨ ꯕꯥꯕꯥꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯑꯣ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯣ ꯌꯦꯡꯉꯨ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯑꯩ ꯀꯞꯅꯤꯡꯂꯛꯂꯤ ꯇꯧꯔꯤꯁꯦ꯫ ꯅꯨꯡꯁꯤꯅ ꯏꯃꯥ, ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ? ꯃꯣꯏꯇꯥ꯫ ꯅꯨꯡꯁꯤ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯨꯡꯁꯤ, ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯃꯣꯏꯇꯥꯒꯤꯁꯦ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯂꯧꯔꯨꯁꯣꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦ, ꯏꯃꯥ ꯄꯥꯕꯗꯤ ꯑꯩꯅ ꯅꯪ ꯂꯧꯕ ꯆꯠꯈꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯍꯧꯗꯕꯅꯤ꯫ ꯀꯨꯏꯔꯦ ꯑꯩ ꯋꯥꯈꯜ ꯇꯥꯕ, ꯑꯗꯨꯕꯨ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯈꯤꯕꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ, ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕ ꯄꯨꯝꯕ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯥꯒ ꯅꯪꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯨꯔꯁꯤ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯨꯡꯁꯤ꯫ ꯃꯣꯏꯇꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫
ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏꯇꯥꯒꯤ ꯃꯇꯨꯡ ꯏꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯗ ꯑꯩꯕꯨ ꯄꯨꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯧ꯫ ꯏꯃꯥꯅ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯃꯣꯏꯇꯥꯅ ꯍꯥꯏꯕꯗꯣ ꯌꯥꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯑꯩ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ꯫ ꯅꯌꯥꯕꯨ ꯆꯥꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯏꯌꯥꯅ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯇꯣꯟꯗꯥꯡ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯅꯨꯀꯣ꯫ ꯁꯦꯜ ꯅꯨꯡ ꯇꯥꯜꯂꯒ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯒ ꯀꯣꯏꯔꯒ ꯏꯆꯥ ꯅꯨꯄꯤꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅꯒ ꯍꯦꯛ ꯇꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯥꯛꯂꯤꯉꯩ ꯅꯪꯒꯤ ꯅꯆꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒꯁꯦ ꯄꯨꯖꯈ꯭ꯔꯣ꯫ ꯏꯃꯥꯒꯤ ꯅꯨꯡꯁꯤ, ꯆꯣ ꯅꯐꯤ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯅꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯣ꯫ ꯉꯁꯤꯗꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ꯫ ꯅꯌꯥꯅ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁ, ꯑꯃꯨꯔꯛꯇꯪ ꯈꯣꯏꯔꯝꯕꯁꯤꯅ ꯄꯦꯟꯗ꯭ꯔꯦꯗ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯅ ꯈꯣꯏꯔꯝꯃꯒꯦ꯫ ꯏꯃꯥ, ꯅꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕꯨ ꯋꯥꯍꯜꯂꯔꯣꯏ꯫ ꯅꯌꯥꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯅꯨꯡꯁꯤꯒꯤ ꯃꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯌꯥꯔꯦꯅꯦꯍꯦ ꯇꯣꯟꯗꯥꯡ ꯅꯪꯕꯣ꯫ ꯏꯍꯦ, ꯊꯦꯗ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯊꯣꯏꯕꯅ ꯄꯥꯕꯒꯤ ꯂꯥꯏꯕꯛꯇꯣ ꯂꯩꯕꯥꯛ ꯇꯩꯔꯦ, ꯂꯣꯏ ꯋꯥꯎꯔꯦ꯫ ꯍꯥ, ꯁꯤꯕꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯟꯗꯥꯡꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯍꯜꯒ ꯃꯦꯝꯇꯣꯟꯒꯗꯤ ꯃꯃꯧꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥꯅꯨꯄꯥꯒ ꯂꯥꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯃꯁꯨꯕꯨ ꯄꯝꯂꯗꯨꯅ, ꯑꯕꯣꯛꯀꯤ ꯏꯁꯨ, ꯉꯁꯤꯗꯒꯤꯗꯤ ꯏꯁꯨꯁꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯟꯕꯗ ꯑꯕꯣꯛ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯆꯥꯎꯍꯜꯅ, ꯍꯥꯏ ꯃꯃꯥ, ꯏꯁꯨꯗꯣ ꯑꯩ ꯑꯃꯨꯛ ꯄꯝꯒꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯄꯝꯂꯒꯇ ꯂꯩ꯫ ꯑꯩ ꯑꯃꯨꯛ ꯄꯝꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯁꯨ, ꯄꯨꯄꯨ ꯄꯝꯒꯦ꯫ ꯄꯨꯄꯨꯒ ꯀꯩꯊꯦꯜ ꯆꯠꯂꯒ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯨꯁꯤ꯫ ꯉꯁꯤꯗꯤ ꯄꯨꯄꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯆꯥꯎꯍꯜ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯑꯗꯨ ꯃꯁꯨꯕꯨ ꯄꯝꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡꯁꯨ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯟꯗꯥꯡꯅ, ꯅꯨꯄꯤ, ꯑꯩ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯥꯎ ꯊꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯍꯣꯏ, ꯀꯨꯏꯗꯤ ꯀꯨꯏꯕꯤꯔꯛꯀꯅꯨ, ꯆꯥꯛ ꯂꯣꯏꯗꯧꯔꯕꯅꯤ꯫ ꯍꯣꯏ, ꯀꯨꯏꯔꯣꯏꯗ꯫ ꯅꯍꯥꯟ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯈꯔ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯇ꯭ꯔꯤ, ꯂꯧꯁꯤꯜꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯖꯇꯣꯟꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯇꯣꯟꯗꯥꯡꯕꯨ ꯎꯕꯗ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯥꯗꯥ! ꯐꯖꯇꯣꯟ, ꯅꯪꯗꯤ ꯀꯩꯗꯧꯔꯦ? ꯅꯁꯝ ꯅꯅꯥꯒ ꯏꯐꯥ ꯐꯥꯔꯗꯅ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯊꯤꯖꯤꯜꯂꯝꯂꯦ꯫ ꯗꯥꯗꯥ, ꯅꯨꯄꯥ ꯐꯠꯇꯕꯗ ꯂꯩꯔꯨꯕꯒꯤꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯔꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯕꯨꯅꯦ, ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯔꯤꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗ ꯑꯩꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯗꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯄꯤꯕꯤꯕ ꯂꯧ ꯄꯔꯤ ꯑꯅꯤꯗꯨꯁꯨ, ꯁꯅꯥ ꯂꯤꯀꯣꯜ ꯃꯌꯥꯝꯗꯨꯁꯨ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯄꯨꯔꯣꯏꯕꯅ ꯂꯣꯏꯅ ꯃꯨꯟꯕꯤꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯐꯨꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯩꯅ ꯇꯥꯗꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ꯫ ꯑꯗꯨꯕꯨ ꯇꯥꯗ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯒ ꯏꯄꯥꯝꯗ ꯂꯩꯕ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 6 ꯁꯨꯔꯦ꯫ ꯇꯥꯗ, ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯃꯄꯨꯡ ꯐꯥꯍꯜꯂꯁꯤ꯫ ꯇꯥꯗꯗꯒꯤ ꯍꯦꯟꯕ ꯀꯅꯥ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯥꯗ ꯈꯛꯇꯅꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ꯫ ꯇꯣꯟꯗꯥꯡꯅ, ꯐꯖꯇꯣꯟ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ, ꯅꯪꯒꯤ ꯇꯥꯠ ꯍꯩꯕ ꯋꯥꯉꯥꯡꯗ ꯄꯪꯊꯒꯗꯕ ꯇꯣꯟꯗꯥꯡꯗꯣ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ꯫ ꯀꯩꯅꯣ, ꯇꯥꯗꯒꯤꯁꯦ ꯑꯩ ꯁꯛ ꯊꯤꯖꯤꯟꯕꯁꯤꯗ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯤꯔꯣ? ꯁꯛꯀꯤ ꯋꯥꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ꯫ ꯐꯖꯇꯣꯟ ꯏꯕꯦꯝꯃ, ꯂꯥꯏꯃ ꯏꯀꯥꯏꯕ ꯈꯪꯗꯦꯗ ꯅꯪꯁꯦ꯫ ꯅꯪꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕꯁꯨ ꯃꯥꯡꯈꯤ, ꯏꯇꯨ ꯏꯆꯥꯁꯨ ꯀꯥꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗꯗꯤ ꯋꯥꯔꯧꯗꯦ꯫ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯕ ꯑꯩ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯇꯥꯠꯇ ꯄꯪꯊꯒꯗꯕ ꯑꯄꯪꯕ ꯇꯣꯟꯗꯥꯡꯗꯣ ꯑꯩ ꯅꯠꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯂꯦ꯫ ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯟꯗꯥꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯟꯗꯥꯡ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫